Thauba Laisang Thema Lilong Usoi Pokpida Chief Minister Okram Ibobina 33/11 kV substation ani sangakre. Amadi ILP ki bill ahum pass taunaba hotnabada BJP ki thodang chawi haina Deputy Chief Minister ga khangamna phongdokre. Meeting Tabiri Singh Butaram Nokcheri, Pau Sandok na Pizeri. Chief Minister Okram Ibobina ngasi Thauba Laisang Thema Lilong Usoi Pokpida Nauna Saba 33/11 kV gi power substation ani sangakre. Thauba Laisang Themda Manipur State Power Company Limited na Saba substation sangabagi thoramadu Chief Minister Okram Ibobi Wabagai Kendro gi MLA Fazur Rahim amadi Manipur State Power Company Limited ki Managing Director N Saratna Maru Oiba Muising Oina Saruk Yaki, Nasigi Thoramadu company Asigi Makok Thongba official Kyasu Yauki. Thoramaduga Mari Lainana Chief Minister Okram Ibobina Haikibada, Manipur da Maigi Pibam Pagat Hanaba Tongan Batabak Thoram Kya Paikatli, Masida, Miyam Mating Pidrabadi Mapungpana, Mai Pakpangamloy. MSPCL na atenba matamgi manungda power substation assist habalushin bada Chief Minister na thagat pa phongdoki. Ngasi sangariba power substation astina Thauba Laisang Themgi akoi bada hana dagi hena mai fagathan bada chawna mating oiragani haiki. Thajabdadi soigi maikai haibutare maruina thangnariba Lilongi Kendra aduga Wagai Assembly Constituency Thaubangi Kendra gidi matai haibutare masi maigi fibamsi kitang hana layambadagi improve tawrani haibasi ai thajarga yamna nungaijabasi masigi substation sina koliba ai ngasai panjariba khun mayamse masida reliable loiba power gi kenosi voltage si sungsoi soidna farani haibasi ai thamjarga ai swaida sumte hanjage jai Amaromda Lilong Usoi Pokpida Manipur State Power Distribution Company Limited ki nauna Saba 33/11 kV power substation amasu Chief Minister Okram Ibobina sangaki. Ngasigi thoramadu da MLA Fazur Rahim amadi Manipur State Power Distribution Company Limited ki Executive Director Technical L Priyo Kumar Namaru oiba Muising oina saruk yaki. Thoramadu da company asigi makok thongba official kyasu saruk yaki. ILP ki bill ahum pass taunaba hotnabada BJP ki thodang chawi haina Deputy Chief Minister ga khangamna Iro Mezrau da thoram ama yawba lakpada paumi sing da phongdokre mahakna makhata na haikibada yelhomi sing kanana balandam asida ILPS chanahansi haiba wafam asi Manipur gi miyamna pamliba wafam ga paliba government ka khenaba leite bill ahum asi ek onduna chananaba taksin si haina state government na phongdokiba laikre ek onana bohonabada center da Takshin Minabada BJP ki thodang chawi Congress ki oinadi Takshin Minana basem saduna lai haiki nan Manipuri sing Mikhal thengnaba yaroi haibasi ain gi matung inna yenglabadi constitution na apamba maphamda Mikhal da thengnaba yaramgani adubu state ki phibamna wafam masi tarai na hekta loba yaroi haina natharep tawduna khumki public curfew gi matang dadi Deputy Chief Minister na bill ahum ekta onana ba praja sing na khongjang changsin ba amasung takshin lakpa phatte haiba ngamdoi adubu khongjang ama changsin bada aikhoi masel punna waminna ba khongjang singdi changsin haninde haiki Ada center da saka pairiba BJP sinau sing ko makoi gi role se aidi yam hina lebran lawi aikhoi so kan takli taksu takhi gani ado onama chief minister so kan gi function kaya da tare thangkhang kaya da so haibi khidini madu koi madu makoina Asan pirapam koi ayaba pirapam ngai betabran hen lawi adubu mani tawri mayam se koi akoi machine antagonize to banatana pot se koi phone makino khandana koi pusen khojin mainana akoi dakale rega su haje batare akoi phone mak chatlaga ILP chinau sing ILP ki kanugi JC leader sing khangde all political parties leader sing khangde hanu su sum almost same super asum high the lab madudi koi seminara su da kala redi center salaga sumasi kana to view ayaba PBU haidna akoi request tawrusi hai fa akoi propose to khra ba aduna masi aina mayam da hajening ban block ka tawdna akoi masen
वामिन्नबगी टाइप नत्तबदा अखोई अमत्ता in one voice center da khoi pressure pi base ai di modu strategy ni hen phagdra hai dani ai di lawi Amaromda ILP ki matangda pass tawkiba bill ahum ek olhangadabani haina Joint Committee on Inner Line Permit System na changsiliba khongjang asigi matangda party ki president ama oina kari thodang logani haina ISTV news na hangba matamda BJP gi president oina nauna thau puraba KSS Babananda Hogjikmakidi president ki phampubada ngairibana mahaki oiba mot pi khiroi haina phongdoraki ngasi party gi office ta pangthokiba mahakpu nauna thaupubagi sinaba amadi harau tayamna okpagi thoram aduda mahakna makhata na haikibada haujik lairiba Congress government asigi makhada chalaiba tongan ba department singna state asigi chawkhat thorangi thabak sing paikhatpada asoiba kya thengnariba asigi matangda government ki maikaidagi accountability fix tawrabra haina yengsin bachalagani nongmani ni asidagi hauna Manipur da lairiba department singi chief engineer sing hakthengna unaba chalagani haiki max yawrabani aina finally sana doisi ai sara tasinga ai confidence lairabra haibadi ai watli kaimagi walin haibada I still lack a lot of political experience I see honestly haibani please do not interpret it as I am a sworn bagi kano in interpretation togi kano I must confess I still lack a lot of political experience aduna I cannot work alone I have to have a team aduna I need team mai tasenga ai darkar le ai thanga work to bangam ngasigi thauramadu da hanagi president TS Chaubana nauna khalaklaba KSS Babananda da anoba president oina thaupuna na bamari leinaba che changsing khusinakhibaga loinana tongan ba party gi miyoi kyana khudol pot kya su tamnakhi Dolandagi tarakpani haina asokpa miyoyama anjuman gi thomi singna public hospital da purakpada laikannaba ngamdana sire laikhidraba miyoy adudi Imamuddin kawi masagi chahi nifu mangarom sure kasardagi laklaga lilong hainong makhongda leiba Muhammad Riyauzuddin gi machanupi lauraga leibani hairi ngasi ayuk pung 8 khara helakpa matamda mahak hospital da anjuman gi kangbu singna pukhalakibani mahaki masada asok apan gi dakpham leirami hairi Thaudok asiga mari leinana Lilong police na case ama lokhatpaga loinana asiba hakchang postmortem gi damak jenims ki mokta thamkhre Thaudok asiga mari leinana anjuman gi miyoi ani police na fagat le hairi paugi marakta na tenba brem tang lugzari Oza Pain Relief Ointment Khwang naba, kok sikpa, tang sikpa, phu naba ni singbada sinaba yarba, lipsap grupna puthok saba Oza. Delightful cupcakes with creamy vanilla filling from Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Imphal East West amasung Bishnupur district ki oina Manipur government ki regular employees singda service loan lobi khudong chaba pizari athuba matamda amadi araiba mong da lobi bayagani enna akupa marol gidama contact W Imphal Finance Cooperative Thrift and Credit Society Limited head office Loklaubung branch offices Pauna International Market and Bishnupur Bazaar Bishnupur. Combined tutorials for CBSE admission open second batch class 12 5 months foundation course, second batch class 9 and 10 6 months foundation course, class start 5th May, second batch class 11 5 months foundation course, class starting from 16th June, class 9 10 and 12 2 months vacation course for Navodaya, Sainik and outsiders, class starting from 2nd May. Please contact Combined Tutorials Office Sagolban Moirang Leruk Machin Bus Parking Imphal. Amuka na taram nokcheri
Wangkhaida laiba panthaugi isaikonda ayet apan pirakpabu yaningde athuba matamda waroshin pura uhaina chingamakong kaithelda wakat mihum sathakre mioi kyana saruk yaduna sathakiba wakat mifum aduda nupi amana fongdorakpada athuba matamda lainingba phanghanbi haiki matamda lengak loisingna manipur paliba sarkarna lengak loisingna athuba matamda warosina mapurakuna aikhoibu lainingba changba phanghanbiu haiba wafam setenta kuthanjat Yai School Kendragi Ward number 18 gi BJP gi Councillor Y Radhikanta Mahaki Workers Singaloinana Congress ta yaurakre MPCC gi office ta pangthokpa thoram amada party gi president TN Haukipna harau tayamna okpagaloinana party da yaubagi ayaba pikre Radhikanta na haikibada BJP gi Kanglup naiba party gi chatna kanglon kaya asidagi mahakna Congress party da yaurakpani haiki party gi president TN Haukipna IMC da Housing Congress ki sitting councillor Tarataret Sure handa ki mikhal asidasu makha tana Congress na paikhigani mioi kya su party asida changlakhigani haiki ma se ekhogi dama akanba party leader ama ngasidagi oirabani Congress party gumna wakhan sauba ideology Mipum khudingmak lairaba ina khunba lomi shinmi thabak toba karmachari makhai loina punsin bangamba konsin bangamba party Congress party da rati kanta na yaurak paga loina na ate ate su mathang mathang changak kani haiba thajaba se thame raga Nangi political journey is on the board PB Baporesano. Thank you very much. Imphal Airport ta Air Cargo Terminal thamnana bagi thabak athuba matamda paikhatlagani haina Commerce and Industry Minister Govindas Konthauzamna ISTV News ta phongdorakli mahakna makhatana haikibada hiram asiga mari leinana Airport Authority of India na su Imphal International Airport ta Air Cargo Terminal ama thamna ba Mafam pibada ayaba ama laikhrabani hauzik faubagi oinadi Air Cargo Terminal ama semgat kadawriba asigi chap chaba apunba senpham kaya oigadawriba no habadudi khangwa ngamdri Air Cargo Terminal asina Manipuri miyamda chawna kanaba pigani haiki Floriculture se Manipur gi laireba agroclimatic conditions sidadi yamna paknaba mo oire aduna masidi tongan ba Mani India ki state sing sida thaba da natana ko atuba foreign countries da phaw da khoi gi lei sing se koi tharaga achoba foreign earning am ama tawang ngane na aidi khanjei aduna air cargo terminal se yamna maru oiba ama oi adu masisu khoi hanaki tha sida soina sanction phangani sahi sida khoi saba Langthabal thong amanbiga mayai lambiga samna haliba lambi asi sembide haiduna Langthabal mantri khong khumbong selung balaikai gi nupi singna lambi thingjinkre chahi tara manga rongi mamangda koilas tharambadagi kairaktuna chahi taruki mamangda akaiba sing mention khibadagi ngasi fawba mari leinaba singna yengsin bidri kendrogi MLA jila parisad amadi pradhan singda hairabasu kanaba fangdri lambi sem driba fawba MLA yauna miyangi mihut khudimak mikhal matamda lambi asida Changhandabagi Kongjang Changsingani Haina Lambi Thingda Saruk Yarambi Nupi Mana Haiki. Ado hoju pau kanam ta su lakte akoina pau di pire pibado moi kanam phau lakte laktabado akoina lambi ji chapa yadram ni na thingjale masida kanam ta sembi draboi di sembi na bai da makta su chongthoraktre sembi ge ju haidre ado di akoina hek semdri bhawa akoi si lambi thingene ba koi na ke ta lei ba koi praja khoi na akoi singna do kanam ta thingye ba koina ado akoi ngasi ju thingba hori chini aduna adum lambi di chalhalaroi Family Welfare na paikhat liba immunization amadi Mission Indradhanush program ngasi review tawkre Family Welfare ki conference hall da pangthokpa thoram aduda Family Welfare Services ki Director Dr. K Rajo Joint Director Dr. PH Nandakishore yauna Chief Medical Officer Singh DFO Singh amadi Program Officer kya su saruk yaki Dr. K Rajo na haikibada Mission Indradhanush mapung fana paikhatli Phase 1 amadi 2 gi record ta mai pakle habasti khangba ngamle haiki Mission Indradhanush na lakibasi karino habada yakoi vaccine preventable disease habidi yakoi diphtheria whooping cough tetanus hepatitis B hemophilus influenza adagi yakoi polio myelitis tuberculosis
ꯑꯁꯤꯅꯆꯤꯡꯕ ꯑꯩꯈꯣꯏ ꯂꯥꯏꯅꯥ ꯚꯦꯛꯁꯤꯟꯅ ꯉꯥꯛꯊꯣꯛꯄ ꯌꯥꯕ ꯂꯥꯏꯅꯥꯁꯤꯡꯁꯦ ꯃꯁꯤ ꯍꯟꯗꯛꯀꯤ ꯃꯤꯁꯟ ꯏꯟꯗ꯭ꯔꯙꯅꯨꯁ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯝꯃꯨꯅꯥꯏꯖꯦꯁꯟ ꯗ꯭ꯔꯥꯏꯕ ꯑꯁꯤ ꯗꯤꯐꯤꯅꯤꯁꯟꯗꯁꯨ ꯃꯃꯥꯡꯗ ꯍꯥꯏꯖꯔꯦ ꯃꯁꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯝꯃꯨꯅꯥꯏꯖꯦꯁꯟ ꯗ꯭ꯔꯥꯏꯕ ꯑꯃꯅꯤ ꯃꯁꯤꯗ 2020 ꯐꯥꯎ ꯃꯅꯨꯡꯗ ꯑꯩꯈꯣꯏ 90% ꯑꯦꯟ ꯑꯕꯞ ꯀꯣꯚꯔ ꯇꯧꯕꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯐꯥꯔꯁ ꯐꯦꯖꯗ ꯃꯁꯤꯗ ꯑꯩꯈꯣꯏ 50% ꯑꯦꯆꯤꯞꯃꯦꯟ ꯂꯩꯈ꯭ꯔꯦ ꯁꯦꯀꯦꯟ ꯐꯦꯖꯗ ꯑꯩꯈꯣꯏ 52% ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯖꯁꯤ ꯄꯥꯔꯁꯦꯟꯇꯦꯖꯁꯤ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯀꯥꯜꯀꯨꯂꯦꯠ ꯇꯧꯕ ꯉꯝꯗ꯭ꯔꯤ Prasanta Mishigi matangda numit ninigi manungda Chief Ministerna Langla Langjin puthokani haina phongdokibu wafambu Singjamai Dulilong United Club Organization na thagatpa phongdorakli karigumba Langla Langjin puthokpa ngamdrabadi makha taba khongjang changsingani hairi atenba bre amagam luxury Wanted some electronics mechanics for repairing ISTV set-top boxes at different places. Bisnupur, Thawal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Unique Education Admission Open 3 months SA1 Foundation course for CBSE Class 9 and 10 5 months Foundation course for CBSE Class 11 and 12 Science Vacation course for Navodaya, Sainik and Outsiders CBSE school students 3 months Advanced course for CBSE Class 11 Science Girls Hostel at the same block Second state level general ability test organized by the cluster of gentlemen from class 8 to 10. First prize rupees 5,000, second prize rupees 3,000, third prize rupees 2,000, 4 to 10 position holders rupees 1,000 each. Forms available at the given stationer. Objective and multiple choice type question. Application fee rupees 100 per applicant. Last date of form submission on 18th May 26th. Competition on 22nd May 2016. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu amukana taram nokchari Kaisamthong top leirakta leiba hana IMC gi counselor oiramba Maisnam Joy Chandra Singh na mahakna leikhijaba matungda asiba hakchang adu rims ta kathoklagani masigi matangda rims ki mari leinaba singa yanakhre Maisnam Joy Chandra gi kathokpa ngamba pukchel amadi mahaki imung manungbu rims ki anatomy gi head of department Dr. N Damayanti Devi na thagatpa phongdorakli Nifumathoi Suba Madi Kuntramathoi Suba Assam Rifles ki Apunba Kangbu Amana Ukrul District ki Kamjong Subdivision ki Manung Chanba Nambisada Ngarang Operation Sathabada Khulai Paiba Singa Nongmai Kapna Khre Hairi Thaudok Aduda Asok Apan Yaw Khibra Haibadi Chapchaba Khangba Ngamdri Sri Sri Bal Mukunda Dev Music College Imphal gi Yankhai Mari Suba Mapok Kumon Thorongga Mari Leinana ngasi State Level Classical Music Competition ama Palace Compound Labor College Asigi Hall da Pangthokre Iro Maizrao da Nauna Saba Community Hall ngasi Deputy Chief Minister Gaikhangam Manipur Khadi and Village Industry Board ki Vice Chairman Sagol Sim Achobana Sangakre Thoramadu da Lairen Jamaizrao Gram Panchayat ki Pradhan SS Manihar Susargyaki MK VIV gi Vice Chairman S Achobana Kendra sida mahaki maikaidagi angam bathakta aigi migi yengdana miyamgi thabak tawduna lakli makhata nasu miyamgi apamagi matung ina lepa leitana tawkhigani haiki Haubalai Sang Kema Madililong Usoi Pukpida Chief Minister Okram Ibobina 33/11 kV substation ani Sangakre Amadi ILP gi bill ahum pass tawnaba honabada BJP gi thodang chawi haina Deputy Chief Minister Gaikhangam na phongdokre Meeting tabiraba singbo mukan na khulumzari